ngasi numidang waram da phongkiba kanglei pak ki maira pausi na phongli tumu khongda Kuki militant singa Khut Thoknabada Thiba Khangdana Leirakhiba Khul Ngakpa ama Asiba Hakchang na phangle mapung ba pau pathok sari taminasi haukiba February ki tariat ki nungthil pung ama makhairom tawa matamda Imphal East District ki Andhra Kendra gi maphaudam police na konba ithamoirang puril gi tumurok laingoi pefamda Kuki militant singna bomb kapsilaktuna akanma mawongda landarakpa matungda Khul Ngakpa khunja sing handuna nongmai kapnabagi thodokta Thiba Khangdana leiriba Khul Ngakpa ani gi manungda amana hingna phangle amana Asiba Hakchang oina ngasi ayuk phangle hairi ngasi ayuk anganbadagi khunja sing amadi state security gi kangbuna nongmai kapna pham oiriba Kuki singna khulingduna leiriba mafam moham khul amadi akoiba mafam singda combing operation chathaba matamda Asiba Hakchang adu lokchap amagi manakta yamna phibam sokna leiramba thengnakhibani hairi Leirakhiba Khul Ngakpa volunteer adugi maming ningthaujam manisana sahi kunthraga mari apokpa Leirakhiba jilangamba kawi Imphal West ki sangai thel maning laikai dagini Leirakhiba asi mayum makai panduna masanapa ama leire mahake Asiba Hakchang asi ngasi ayuk thoktok thopam dagi putharaklaba matungda imong manung amasung laikai gi mioi singna masak takhi masigi matungda post mortem gi damakta Janems ki Miriel sangda thamkhre Leirakhiba ningthaujam manisana gi laikai gi mioi singa pausi asiga wari sanaba matamda mahak masagi mayumdagi thabak suba chachagani haiduna Thoknabada Thiba Khangdana Leirakhibani mahakpu thibinaba maphaudam police station ge OC da missing report amasu Leirakhiba asigi mayamba ningthaujam Subhas Singh sahi yankai hamdoi apokpa Leirakhiba Angela ngambana ngarang pisin kibasu leikrabani Asiba Hakchang ngasimak losin khiroi leikai ge oiba mifam ama pangthoklaba matungda warep lawraba matungda chief minister da memorandum na singba pisilaba matungda lengaki oiba sengba firep ama khanglaba matungda losin gani haina phongdorakhi Amoromda nahal tumurokta Kuki militant singa Khut Thoknabada aduda Thiba Khangdana Leirakhiba Khul Ngakpa volunteer amasu Thiba Khangdana Leirakhibadagi Khul Ngakpa khunja sing amadi security force na numit adumaktada Thiba humbagi thabak chathaba matamda hingna phangki Khul Ngakpa khunja adu lamhangna duna lokchap amagi mayada leramba thengnakhi naha adu chingnung khok khuldagini imong manunggi mioi singda tekta kaidana khosina khre hairi